ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 18ꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯊꯥꯗꯧ ꯂꯤꯗꯔ ꯆꯔꯆꯀꯤ ꯂꯤꯗꯔ ꯑꯍꯨꯝ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯥꯒꯥꯒꯤ ꯁꯤꯚꯤꯂꯤꯌꯟ ꯐꯥꯖꯤꯟꯕ ꯑꯗꯨꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯥꯒꯥꯒꯤ ꯁꯤꯚꯤꯂꯤꯌꯟꯁꯤ ꯐꯥꯖꯤꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯈꯣꯏꯁꯦ ꯍꯣꯁꯇꯦꯖ ꯇꯧꯔꯒ ꯂꯩꯕꯒꯤ ꯐꯤꯕꯝꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯁꯤ ꯇꯥꯡ 10ꯒ ꯑꯣꯜꯃꯣꯁ 9 ꯐꯥꯔꯦ ꯃꯁꯤ ꯐꯥꯎꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯖ 10ꯒ 4 ꯀꯨꯀꯤꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯈꯔꯗꯤ ꯊꯥꯗꯣꯛꯅꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ 3 ꯋꯥꯠꯍꯧꯕ ꯑꯗꯨꯗꯒꯤ ꯀꯨꯀꯤꯒꯤ 10ꯒ 4 ꯋꯥꯠꯍꯧꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯃꯤꯠ ꯇꯥꯡ 10ꯒ 6ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯉꯥꯛꯇ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯑꯩꯈꯣꯏ 40,000 ꯃꯨꯛ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ 60,000 ꯃꯨꯛ ꯄꯨꯟꯅ ꯂꯥꯛ ꯑꯃꯃꯨꯛ ꯍꯦꯟꯕ ꯁꯨꯝꯕ ꯂꯩꯔꯤꯕ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯒꯗꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯑꯔꯥꯏ ꯌꯥꯝ ꯑꯇꯦꯟꯕ ꯃꯤꯀꯨꯞ ꯈꯔꯗ ꯃꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯈꯠꯂꯛꯄ ꯎꯗꯕꯒꯤ ꯑꯆꯧꯕ ꯃꯃꯤꯗꯨꯅꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯡ 10ꯒ 8ꯗ ꯊꯣꯛꯄꯗꯨꯉꯁꯤ ꯇꯥꯡ 10ꯒ 9 ꯌꯧꯔ ꯐꯥꯎꯕ ꯑꯗꯨꯃꯛ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯍꯣꯁꯇꯦꯖꯁꯤ ꯐꯥꯖꯤꯟꯗꯨꯅ ꯂꯩꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯣꯉꯥꯟꯕ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯃꯗꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤꯁ ꯄꯨꯔꯛꯏꯕ ꯃꯌꯥꯝ ꯒꯥꯔꯤ 500ꯃꯨꯛ ꯍꯦꯟꯅ ꯄꯟꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯃꯁꯤ ꯑꯆꯧꯕ ꯃꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯃꯤ ꯑꯋꯥꯕꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯆꯤꯡ ꯇꯝ ꯑꯅꯤꯁꯤꯗ ꯑꯗꯨꯃꯛ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯀꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯑꯗꯨꯃꯛꯄꯨ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯕ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯉꯝꯗꯕ ꯀꯣꯝꯕ꯭ꯔꯤꯡ ꯑꯣꯄꯔꯦꯁꯟ ꯆꯞ ꯆꯥꯅ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯁꯤꯗꯒꯤ ꯃꯤꯆꯝ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯁꯦ ꯀꯟꯕ ꯉꯝꯗꯕꯁꯦ ꯑꯣꯖꯥ ꯃꯁꯤ ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯂꯨꯞ ꯍꯣꯜꯁ ꯈꯔꯗꯤ ꯂꯩꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯑꯩ ꯊꯝꯖꯩ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯅꯣꯔꯠ ꯋꯤꯟꯗꯣ ꯌꯥꯎꯀꯦꯔ ꯏꯁꯇꯥꯕꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯝꯖꯔꯤ ꯑꯩ ꯈꯨꯝꯖꯒꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗ ꯑꯩꯅ ꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛꯁꯨ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤ ꯑꯗꯨꯒ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯄꯗ ꯌꯥꯝ ꯍꯝꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯟ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯂꯩꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯂꯩꯉꯥꯛ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯒ ꯈꯪꯒꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝꯁꯤ ꯉꯥꯛꯄ ꯉꯝꯗꯅ ꯀꯥꯡꯒꯣꯡ ꯆꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯦꯕ ꯃꯁꯤ ꯀꯅꯥꯅ ꯁꯥꯟꯅꯔꯤꯅꯣꯅ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯩꯅꯣ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀ ꯃꯤꯌꯥꯝꯒ ꯃꯔꯤ ꯐꯅꯗꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯜ ꯇꯧꯗꯅꯀꯣ ꯌꯥꯝꯅ ꯇꯧꯗꯅ ꯊꯣꯛꯂꯛꯄ ꯀꯥꯡꯒꯣꯡ ꯆꯥꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯄꯥꯝꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯝꯃꯝꯒꯅꯤꯅ ꯈꯜꯂꯦꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯃꯦ ꯃꯃꯤꯡꯗ ꯇꯝꯕꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯂꯩꯉꯥꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ ꯆꯟꯕꯗꯨꯁꯨ ꯉꯝꯍꯜꯂꯔꯣꯏ ꯃꯃꯤꯡꯗ ꯑꯣꯏꯅ ꯊꯝꯃꯅꯤ ꯂꯩꯉꯥꯛꯀ ꯃꯤꯌꯥꯝꯒ ꯃꯔꯤ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯃꯔꯣꯏ ꯃꯤꯁꯤ ꯃꯤꯅꯥ ꯍꯦꯟꯒꯠꯂꯛꯑꯒꯅꯤ ꯑꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤꯁꯤꯡꯁꯤꯕꯨ ꯃꯣꯏꯅ ꯍꯣꯇꯦꯜꯁ ꯑꯣꯏꯅ ꯐꯥꯔꯒ ꯊꯝꯃꯤ ꯍꯥꯏꯁꯦ ꯀꯔꯝꯕ ꯂꯩꯕꯥꯛꯇ ꯇꯧꯔꯒꯦꯕ ꯁꯤꯒꯤ ꯃꯅꯥ ꯀꯥꯡꯒꯣꯡ ꯆꯥꯏꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯦ ꯚꯥꯔꯠꯀꯤ ꯂꯩꯉꯥꯛꯅ ꯁꯤ ꯆꯥꯎꯅ ꯃꯥꯅ ꯍꯤꯃꯥꯂꯣꯏ ꯆꯤꯡꯗꯣꯟꯗ ꯀꯥꯈꯠꯂꯒ ꯆꯤꯡꯗꯣꯟꯁꯤ ꯌꯦꯡꯉꯒ ꯂꯩꯔꯤꯅꯦꯕ ꯀꯔꯝꯕ ꯃꯐꯝꯗ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯚꯥꯔꯠꯀꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯑꯃꯗ ꯊꯣꯛꯏꯕꯅꯦꯕ ꯁꯦ ꯑꯗꯣ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯃꯥꯒꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝꯗꯣ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯣꯟꯗ ꯑꯣꯔꯗꯔ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯄꯗ ꯃꯥꯒꯤ ꯉꯝꯕꯒ ꯑꯩꯈꯣꯏꯒꯤ ꯃꯊꯧꯗꯣ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦꯕ ꯉꯁꯥꯏ ꯏꯟꯀꯔꯅ ꯍꯥꯏꯕꯤꯔꯤꯗꯅ ꯃꯅꯤꯄꯨꯔꯗ ꯏꯁꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯗꯣ 50,000 ꯂꯩꯔꯤꯀꯣ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯏꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯇꯒꯤ ꯃꯅꯤꯄꯨꯔꯁꯤ 60,000 ꯄꯥꯔꯦꯕ ꯂꯥꯛ ꯑꯃꯗꯤ ꯂꯩꯔꯤꯑꯕ
lakshiki mamang jidane ba kuyi mi bijam parasing chimona pajil lagana mona hotel jone thamba kra thadokpa amu pajil lehuba adagi adugi jona kra nimu kuki na chu adugi moina kuki gi heta bojo mo shadol heta kuyi lauthok ba ko nagagi su mogi heta to chen sadang ko chi lauthok ba ni ji tongri ne ko se pura bakse akoi lakshiki mamang dane abje adunadi mase kaino haiba taranga ekada haibire joni manipur gi ore sejen sakoti force leiri state force leiri mase samana torgana na karana phari no haiba duri manipur gi mafam loin ma kogi intelligent nero ka chakhrage district khuding gi district sp mom laibra tro ha district emergency leiri dc leiri roi leiri ko leiri manipur gi duk ramna manipur gi ore pm sedi intelligent nero ka duk akoi kanga damne ba kata ida koi terrorist sing leiri karana kem sari mo karam bukhrai pairi mo ne bisam paja ko togduri haiba mo gi mamang na toro gari mayam ba thatna ko lut togdo leirba mi phare mayam se adu di manipur gi lengak sina manipur gi mayam gi punsi am lan tum lo oranga pa si kari jog tre blank chale leire ha ure ba mo gi mamang ne ba dak 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 bus togdo ta kap tra ta hatun ba sit togdu sine ba adu ho ji ore ba film ji kai no haiba matam da Barat lengang na ko da jeng miang ko sadere ba se ba ja tukki mate ko moi patre abi kangam ne ba manipur se kam ong thoro thugai rege nagagi ma kuki gi ama ari gi ko gi mate gi ama no thugai rege mo jo chikum sa lage hai phim da ko tham ba ma le na hai ba chi loi bak se so gi der sing ma puno ate ma puno bak se loi se lang wo da lei ra ne ba ado hujik sine hujik ke dog de gi hai tar hujik su manipur lengang na ne asum dagi akoi gi mangon da pireba mathom mangam bar chambidana pireba akoi gi mathom mangam do adu chapter pangthu adu hujik su moina akoi gi no thadoro phajan mathau tawno ganu adu hujik military crack down to gune na wana tawu ba yidi takhai ho ba yidi mogi mathau ne ba yidi hui ngore hui buthi ha do adu boi ngam de ba kari gi no ba hojik si minister na mi ge kono ge inovat kaman ge chairman oi na harim ni ko adu oira ka de mana oira ka ba tu mi pam na mana belte kyak don toro kana terrorist ban pun baksa ko gi takhai ba matam da si kana na kari hai doi no ba si bhar sakar jo adu ge mating pang thok bane ba adu ge thongna su manipur ge da leite mar lenga na su manipur oi bicha hangmal le akoi lei dei na na lo chen bo ko na de adu manipur lo less country oira ba ko rule so bro chat na dra ba ba ngam oina thambi raga misam praja chang wan pa war amana ama chadro thamba hai bichine ba adu hujik khwai ge oina aina hajin ma de ma pun law ru bi manipur lenga ne lenga dei sa sa lei ri lenga se rum so chop le ba ngam de udu same da ko inovat kamangi mar chairman oi da hai ko isam un wari sam tam da ai oi de na ba adu inovat kamangi mi phamo ata khayu mayam che political akil dan to ba kai ro have di moi le de miyam le gi me ko lega ka ba le gi mamang da mission prasajing phare hotel so da chop hele thamaka tha do re khana phahore be ni jo sire bara hingi bara ha khangum ngam dre madu khomun jo lega ni libang ngam dre lega ni libo re gi hingi ne hai ro ba adu le re adu pham dre akoi moi bo ko gi so gi akoi rescue to ro ni 하이비야 봐 하이자자도 어르가죠 시 아코이 떠고 봐 아로 깔 떠더라 아코이 뱀체 모이 레이레이네 모이 내가 기 마망다 미점 바장 뱀체 원응 뭐 옷바 하등 바 핫바 기 타북시다 자타락 버려 봐 아도로 과되게नो 하이딩 무디 manipur gi lenga da hujuk ba ko gi mayam ko terrorist ko mayam singse takhai ba lakshan mangam batai adu gi damokta indan ka chu na piri ba moi ko thom ngam do sapcha to butai adu da mami di oina dammi gi lenga oina go mami gi oina leiban di sukan kan roi sukan kan roi to ka mar lenga ri jing ngem kari me ngo prime minister Narendra Modi nangna 2047 basic bharat oigine hairi hujikna megi ko foreign country akoi ma da taruk to ko drama leiri mapam lam dam oire mama le oire ba manipur mai chaktan leiri mi father leiri ba are ki usira unit home ministeramisha ka ju birigi ba heji rajnath defense court le geri ba no ka ju birigi ba haji are ki manipur natamba ko india ki state kudak de bjp na laga shasan to mai am leiri ko adu mayam ki chief minister ate mayam pun ba ko sa mandara kana manipur to thi jar wa ina habi jo mo hai jo kari gi no ba ai mu sokto lo rai le ba sokto lo re ga moi bu lei bere ba ad kari gi no bjp je bo am tane pur mine na nu sine habi nu sine je ta e ba ad kwai gi phat ba ko manipur thugai ba ma sai akoi gi ma si political party kari oi to ha je bjp oi re ba bjp gi matam da gi ni to to ko to ko to di tri gi be hum de gi